ꯒꯤꯗꯃꯛꯇ ꯊꯧꯖꯤꯟꯖꯔꯤ ꯔꯟꯙꯤꯔ ꯀꯨꯃꯥꯔ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯉꯁꯤ ꯐꯣꯡꯂꯤꯕ ꯃꯄꯥꯎ ꯏꯁꯨꯁꯤꯒꯤ ꯏꯗꯤꯇꯔꯁꯨ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕꯅ ꯊꯥꯒꯠ ꯋꯥꯔꯣꯜ ꯊꯝꯕꯤꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯌꯥꯝ ꯇꯦꯟꯅ ꯊꯝꯖꯒꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯕ ꯁꯣꯏꯖꯜꯂꯛꯇꯅ ꯌꯥꯎꯕꯒꯁꯨ ꯌꯥꯎꯋꯤ, ꯇꯧꯖꯔꯣꯏ꯫ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯁꯩꯔꯦꯡꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩꯕꯅꯤꯅ ꯂꯥꯡꯇꯛꯅꯕꯤꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯀꯔꯤꯝ ꯇꯥꯅ ꯄꯣꯠꯇꯦ, ꯁꯩꯔꯦꯡ ꯑꯣꯏꯅꯅꯤ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ꯫ ꯉꯁꯤꯒꯤ ꯐꯤꯛꯁꯟꯅꯦꯜ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕꯅ ꯁꯣꯛ ꯂꯤꯁꯤꯡ 13ꯗꯒꯤ ꯄꯥꯡꯊꯣꯛꯄ ꯍꯧꯖꯔꯛꯂꯤꯕ ꯃꯌꯥꯝꯅ ꯈꯨꯠꯁꯝꯅꯗꯨꯅ ꯂꯨꯞ ꯀꯌꯥ ꯈꯨꯠꯁꯝꯅꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡꯒꯤ ꯅꯨꯃꯤꯠ 2022 ꯑꯁꯦ ꯃꯁꯤꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯁꯨꯔꯖ ꯀꯨꯃꯥꯔ ꯒꯣꯀꯨꯜ ꯑꯣꯅꯔꯦꯕꯜ MLA ꯈꯥꯕꯣꯛ ꯑꯁꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯉꯝꯖꯕ ꯃꯇꯦꯡꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯣꯅꯔꯦꯕꯜ MLAꯕꯨ ꯐꯤꯛꯁꯟꯅꯦꯜ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯣꯖꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ, ꯄ꯭ꯔꯁꯤꯗꯦꯟ ꯂꯩꯀꯣꯜ, ꯏꯝꯐꯥꯜ꯫ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯟꯕꯤ ꯂꯥꯡꯕꯤꯅꯕ ꯁꯤꯟꯖ ꯂꯥꯡꯖꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕ ꯁꯦꯟꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨꯁꯨ ꯐꯤꯛꯁꯟꯅꯦꯜ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯒꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯗꯥꯛꯇꯔ ꯍꯩꯁꯅꯥꯝ ꯕꯤꯙꯤꯆꯟꯗ꯭ꯔ, ꯐꯤꯛꯁꯟꯅꯦꯜ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ, ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯃꯍꯥꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯉꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯁꯩꯔꯦꯡ ꯁꯝꯊꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯃꯦꯗꯤꯌꯥꯒꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯍꯣꯜ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄ JN ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯏꯝꯐꯥꯜꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯇꯤꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯥꯒꯠꯄ ꯋꯥꯔꯣꯜ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯦꯁꯟꯁꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯈꯔꯗ ꯇꯦꯟꯁꯤꯟꯖꯔꯤ꯫